Assam Rifles na khudaki oiba humanitarian response piduna khudakta kamjong districtgi miyoising thawai kan mangamkhri hairiba thawdo si medical evacuation operation chathaduna Kultuk Village Kamjong District ki manungsana Jun gi tang taraga mathu ing singani gi kunga taruk thawdo dur aso open nang khrabasing rescue tawduna satakhi bagi khongthang amani khudaki oiba hairiba thawdo dur Nongmei Kapnapham pau hek report hek phangbaga hariba Assam Rifles personal singaduna mafam adu sanction ki maduga hariba mafam jaga adu aso open oiduna leramba civilian ani haibdi Mr. Kamilan Haukip amas Mr. Jangkhumang Baiti hariba MUNAC matam san evacuation tawbaga loinana advanced medical treatment sing piki hari aduga khrathina soklaba MUA amanda military hospital Leimakhong the labor Airlift tawki aduga Atopa amana specialized care galoinana makha gilambida by road transported to kebu wapam yona palakli India Leingak ki apambadi Manipur gilamni Manipur miyam di makoi da darka laiti osoi Manipur ahum thokna khaidokpa ga pangkhak oiri official oina lakthok tabadang hari Center da lairiba BJP na lusing lenga sigi apambadi Manipur gilamni makoi da Manipur miyam di darka laiti habisi makoi na sathariba thawong na mek singna takli haina veteran politician okram join phungdorakli kawa laifrakum laikai da leiba masagi yumda ngasi pangthukiba pawgi mifam amada mathaki wapam asi veteran politician o join phungdoladuna mang hai lamdam asi da thokliba miyat mipun gi thawdo asi da BJP gi lusing amatana wapam amata hairakti State asida BJP ki lenga ama lakibadagi khunai asigi section khudimak makoina lakshin na bohonari lakadoriba mikal asida Manipur gi miyam amadi elector sing lakshin na ba BJP na thorang satharakraba haibsi asobo amani debate dialogue amadi discussion haibsi assembly amadi panchayat khakta sathagada banati mipum khudimak ki punsi mahingda debate dialogue amadi discussion mathoktai masi democracy ki masani Amaramda Chief Minister Women's Economic Empowerment Scheme gi makhada lupa crore sahung yankhai gi senpam su MLA sing na makoi gi bot khom gi pambay moina sijnarakli be thong si mikhal gi satna kanglon gi wang madani haina veteran politician okram joina phungdu laduru man hai handak pangtho kadori bi state assembly gi mikhal si MLA sing gi lan thum lep na banati mai sak liba imaleba sikanna bi gi mikhal ni Scheme asigi senpam aran momong sisnarakpa siga mari leinana mak masagi maikedi gi governor da siro lama thaduna miyeng sangbina ba taksinkhri se minister women's economic empowerment scheme gi matang na palladuna man hai scheme asi aphabi scheme amani hain lawi lupa crore sahung yankai earmark tawduna state asigi da lairiba nupi lak ahunga lising yankai da khudong saba pina ba pekhat scheme asi board khom bagi pambai oina tuan be MLA sing na makoi gi kendra sing satharakli ba thong asi election gi offense amani hiram gi matangda mahak masara governor sirol pidno wakakhri board leiba madi board yon bahai lo khungau na mani lupa crore sahunga yankai si miyam gi selni Leingak pai revolution gi lanai sel nati Miyambu namthak tawduna board phangna ba politician kharna phone sa tharakli ba thong asi yamna lebuk thibani handaki mikhal asidi lanai gi lam khopsina na ba madi shel tana na ba mikhal nati handaki mikhal asid miyam na Manipur bo ohum thona thugwari ba force asi maithi ba pi ba ngamnagadi lamdam asi mapum oina thamangamgani masi thabak to onthok pa haibasi miyam da lei hainasu veteran politician o joina phungdorakli Magna makha taraduna hai Manipur si ahum thona khaidokpa pangkhak oiri official oina lakthokta badang hairi India lengana Manipur si ahum thona thugaina bo honarakpa dunga sidi mayek sanakli lamdam asida nongma kangdana thokliba mihat mipun gi thawdo sigi matangda BJP gi national leader amatana statement amata phungdo leitri CRPF ki DG na Manipur khulai paibe sing ubaga hatna bo wapum phungdo ki balairi CRPF DG na phungdo ki bo wapum asi democracy satpat leba sida yamna paksadi BJP legana Manipur gi legislature executive judiciary amasung press yauna control toksingkri haki Koki militant singna nagamisam taruk hatkiba thawong condemn tawnarakli laikhidraba nagamisam taruki asum well fangangadabani TNL nagamisam taruki asi waksang laudri
Koki militant naga misam taruk phakraba matung tamthina hatkiba thawong tangkhul naga long TNL amasum Indigenous Peoples Organization Manipur ipomna akan mamongna condemn torokpaga loinana sienaba miyoi faduna sapsaba serak pina batakshilaki tangkhul naga long TNL gi working committee na thadorakpa sirol amada naga misam taruk pume tarago humdoida koki militant na kangpokpi district ki leiron wifi khuldagi phaduna pukraba matung tamthina hatkiba thawong akan mamongna condemn toraduna thawong asi khwaidigi pangdaba amadi Manipur thokliba conflict asida khwaidigi hena amamba chapter am oine lehoraga nakhi koki narco terrorist na misam taruk nungsi heitana hatkibadu ngakpiba ngamlroidaba matawni naga singna miwebigi minungsi yengduna koki taraga mari thadoklaba matung wathangi numita tha amaro mafam khangdana phajinduna lerakhiba naga misam taruki tamthina hatlaga patapum tharaba haksang oina puthurakiba thawongna naga miyamgi pukningda pendaba nungaitaba pokhali maram asina naga misam taruk hatpada sienabasing puthoktuna makoibu sapsaba serak piduna laikhidraba naga misam taruk ki justice phangangadabani amaromda security agency singna paksana thihumigi thabak se tharakpa tha amarom phajiklaraba phawba naga taruk ki mari makhong khangmangamdraga koki taraga mari hek thadokhibaga asibaksang phangkiba simangna state amadi central lengana lawribu role asikari no haiba asobo ngamoiri TNL gi maikaidigi koki militant group singa Leingak ka satnariba suspension of operations su khudakte abrogate tawbaga loinana KNFP bu terrorist organization amani haina lauthokadabani amadi deputy chief minister nemsa kipgen dismiss tawgadabani loinana naga misam phabra senaba miyoi kudimak thiduna phagadabani hadi state Leingak miyam gi asibak sang lokhatnaba amadi postmortem tawnaba khak leirabra Capricorn Leingak si miyam gi asibak sang lokhanaba amadi postmortem tawnaba khak leirabra haina Kanglei People's Confederation Capricorn hanglakpaga loinana Manipur Leingak ki law and order kadaida leikrabagi satkrabagi haina penaba phungdorakli Capricorn gi secretary kaithalakpam London thadurok pasiol lamada kanglo masiel gi marakta amaga amaga pakchakna hatna sunabigi thawong khara nem thalurabagi matun handak amok inawnawna masi de mihat mipun paring nain satharakli basi Manipur Leingak na tumina lesiliba karigino Manipur Leingak ki law and order amadi human right kadai sakri hatningba hatpa phaningba phaba tawningba tawbada athingba pidribas democracy gi masala democracy bu Khurji pariba miyam gi lenga amadi security force asi asiba lokhanabagi postmortem tawnaba khak leirabra hanglakli sirol asina makha taraduna kangluki political gi muknaba asigi waroisin center gi khut yaudana state lenga khaktana purakpa ngamroi habadi yai adubu state lenga ki naton sumang maktada masama ki misam miyam butamthina halaba fawbada makut pullaga tumina yenglaga leiba habis lenga ama leibigi wantuk leiribra natraga kari thabak lokhalabagi kandem tawba khaktara lenga ki mathakshi kandem kyarak tokre matungdusu kyarak tokhi gadawri haukiba